ꯈꯨꯔꯨꯝꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯄꯥꯊꯣꯛꯆꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯟꯅ ꯖꯣꯕ ꯀꯥꯔꯗ 18 ꯇꯧꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯟꯁꯨꯈ ꯃꯥꯟꯗꯥꯚꯤꯌꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ 2013 ꯗꯒꯤ 2024 ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯇꯔꯗ ꯀ꯭ꯔꯣꯔ 18 ꯍꯦꯟꯅ ꯖꯣꯕ ꯁ꯭ꯇꯦꯔꯤꯡ ꯇꯧꯗꯨꯅ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯦꯄꯣꯏꯟꯃꯦꯟꯠꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯦꯕꯔ ꯑꯦꯟꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯒꯤ ꯊꯧ ꯄꯨꯔꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯟꯁꯨꯈ ꯃꯥꯟꯗꯥꯚꯤꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ MPCꯒꯤ ꯑꯣꯏꯕ ꯃꯤꯐꯝꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯟꯁꯨꯈ ꯃꯥꯟꯗꯥꯚꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯟꯁꯨꯈ ꯃꯥꯟꯗꯥꯚꯤꯌꯥꯅ NDAꯒꯤ ꯂꯩꯔꯤꯕ MPCꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ 10 ꯔꯣꯝ ꯑꯁꯤꯗ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯍꯦꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯖꯦꯅꯦꯔꯦꯠ ꯇꯧꯈ꯭ꯔꯦ꯫ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯂꯨꯆꯤꯡꯕ UPAꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯃꯗꯤ 2013 ꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯦꯡꯅꯔꯨꯕꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯖꯦꯅꯦꯔꯦꯠ ꯇꯧꯕꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕ ꯂꯩ꯫ NDAꯒꯤ ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯖꯦꯅꯦꯔꯦꯁꯟ ꯑꯃꯗꯤ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯗ ꯃꯔꯨꯑꯣꯏꯕ ꯐꯣꯀꯁ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯅꯕ ꯃꯥꯏ ꯄꯥꯛꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ UPAꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒ꯭ꯔꯣꯊ ꯆꯥꯡ ꯅꯦꯝꯅ ꯂꯩꯔꯝꯂꯕꯁꯨ 2013 ꯗꯒꯤ ꯍꯧꯗꯨꯅ NDAꯒꯤ ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯂꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ 10ꯁꯨꯕ ꯐꯤꯗꯥ ꯀꯟꯕ ꯉꯝꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2013 ꯗꯒꯤ 2024 ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯟꯅ ꯀ꯭ꯔꯣꯔ 18 ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯖꯦꯅꯦꯔꯦꯠ ꯇꯧꯈꯤꯕ ꯑꯁꯤ UPA ꯂꯩꯉꯥꯛꯅ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯖꯦꯅꯦꯔꯦꯠ ꯇꯧꯔꯝꯕꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ 6 ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯍꯤ ꯑꯃꯗ ꯆꯥꯎꯔꯥꯛꯅ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ 1.8 ꯀ꯭ꯔꯣꯔ ꯖꯦꯅꯦꯔꯦꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯌా ꯅꯧꯅ ꯂꯤꯡꯗꯨꯅ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯕꯨ ꯊꯕꯛ ꯄꯤꯕꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯊꯦꯡꯅꯔꯤ꯫ ꯋꯥꯔꯜꯗ ꯕꯦꯡꯛ ꯑꯃꯗꯤ ꯄꯦꯔꯤꯌꯣꯗꯤꯛ ꯂꯦꯕꯔ ꯐꯣꯔꯁ ꯁꯔꯚꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯗꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯆꯥꯡ ꯆꯥꯗ 4.9 ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯆꯥꯡ ꯆꯥꯗ 3.1ꯗ ꯍꯟꯊꯕ ꯉꯝꯂꯦ꯫ G20ꯗ ꯌꯥꯎꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯕ ꯃꯀꯣꯛ ꯊꯣꯡꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯁꯨ ꯃꯀꯣꯛ ꯊꯣꯡꯕ ꯐꯤꯗꯥ ꯀꯟꯕ ꯉꯝꯂꯦ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯨꯊ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯃꯗꯤ ꯀꯦꯄꯥꯁꯤꯇꯤ ꯕꯤꯜꯗꯤꯡꯗ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯗꯨꯅ ꯊꯕꯛ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯛꯐꯣꯔꯁ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯑꯃꯗꯤ ꯑꯦꯝꯄ꯭ꯂꯣꯌꯦꯕꯤꯂꯤꯇꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯇꯧꯕ ꯉꯝꯂꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤꯗ ꯊꯕꯛ ꯄꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 91.3 ꯍꯦꯟꯒꯠꯄ ꯉꯝꯂꯦ ꯑꯗꯨꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯊꯕꯛ ꯄꯤꯕꯒꯤ ꯆꯥꯡ ചാꯗ 63 ꯍꯦꯟꯒꯠꯄ ꯉꯝꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯇꯔꯗ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯄꯤꯕ ꯉꯝꯈꯤꯕ ꯑꯁꯤ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥ, ꯁ꯭ꯇꯥꯔꯠ ꯑꯞ ꯏꯟꯗꯤꯌꯥ, ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯃꯨꯗ꯭ꯔꯥ ꯌꯣꯖꯅꯥ, ꯕꯤꯁ꯭ꯋꯀꯔꯃ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯂꯥꯈꯄꯇꯤ ꯗꯤꯗꯤꯅꯆꯤꯡꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯝꯕꯅꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯟꯅ 2 ꯂꯥꯈ ꯀ꯭ꯔꯣꯔ ꯑꯈꯟꯅꯕ ꯄꯦꯀꯦꯖ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜ 4.1 ꯀ꯭ꯔꯣꯔ ꯍꯦꯟꯕꯗ ꯁ꯭ꯀꯤꯝ
improve tawduna employment generate tawnaba thabak paikhatkibasu leikhre British Bharat Rose Card Yojana gi makhada India lengakna lakliba tungi matam asida thabak phangjiba naharol 3.5 crore henbada thabak pinaba pandam thamli India lengakna yamlaba capital expenditure thadaduna infrastructure semgatpa sagatpagi thabak asina amukka hena employment generate tawba ngamle haina su Union Minister Mansukh Mandaviana mifam aduda paudamki haina paumgi agency amana report tawrakli Tawkre Union Minister Mansukh Mandavia Prime Minister Narendra Modi na luchingba India lengakna hokiba chahi lising aniga taramari dagi lising aniga taram kunmari faubada tongan ba center da crore taratare hena job steering tawduna thabak phangriba naharo singda appointment gi khudong chawa pikre haina lebak asigi labor and employment gi thau puriba Union Minister Mansukh Mandaviana fongdokre Prime Minister Narendra Modi na luchingba NDA lengaki leiriba MPC gi oiba mifamda Union Minister Mansukh Mandaviana fongdokibani Union Minister Mansukh Mandaviana NDA gi leiriba MPC gi oiba mifam aduda fongdoki Prime Minister Narendra Modi na luchingba India lengakna hokiba chahi tararom asida skill development amadi social security da hena thabak tawduna lebak asida masing yamlaba employment kaya mai pakna generate tawkre Congress Party luchingba UPA gi lengak leiringai matam amadi lising aniga taramari dagi Prime Minister Narendra Modi na luchingba NDA gi lengak lakraba matungda yengnarubada employment generate tawbagi chang aduki matik khenaba lai NDA gi lengak lakraba matung employment generation amadi skill development da maru oiba focus tawduna lebak asigi development India ama oinaba mai pakna mathau taba thabak thoramsing paikhatuna lakli UPA gi lengak leingai lebak asida employment growth chart chang nemna leiramlabasu lising aniga taramari dagi hauduna NDA gi lengak lakraba matungda malemgi oiba economic ki lamda lebak asigi khwaidagi mapangal kanba tarasuba fida kanba ngamli haukiba chahi lising aniga taramari dagi lising aniga kunmari faubada India lengakna punna crore taratare employment generate tawkiba asi UPA lengakna employment generate tawrambagi chang adudagi taruk henna hengatpa ngamle hainasu Union Minister na fongdoki mahana makha taraduna fongdoki haukiba chahi tara asida India lengakna chahi amada chawrakna employment ama 10.8 crore generate tawduna lakli asida natana India lengakna tongan ba maru oiba center da thabak tawbadagi masing yamlaba kaya nauna lingduna thabak phangjiba naha singbu thabak pibagi register tawba employees provident fund organization da thengnari World Bank amadi periodic labor force survey gi maikaidagi thokpa data amagi matung ina malemgi oina thabak phangdabagi chang sada Mari 10.9 oirabasu lebak asida thabak phangdabagi chang sada ahum 10.1 hanthaba ngamle G20 da yauriba tongan ba lebak singi manungda employment generate tawba ngamba makok thongba lebak singi manungda India su makok thongba fida kanba ngamle Narendra Modi na luchingba India lengakna youth employment amadi capacity building da hena emphasis piduna thabak tawba asina maram oiraga workforce participation amadi employee ability da amuka hena improvement tawba ngamle India lengakna inkhalakliba naharol singida thabak pibagi chang asi chada 93.3 hengatpa ngamle aduga graduation loiraba lairik laishu hairaba naharol singda thabak pibagi chang chada 64 hengatpa ngamle leibak asida lairik laishu hairabra thabak phangjiba naharol kayabu India lengakna haukiba chahi tara asida tongan ba center da mai pakna thabak piba ngamkiba asi India lengakna paikhalakliba Make in India Start up India Pradhan Mantri Mudra Yojana Bisakam scheme amadi
lakpati didinachingba masing yamlaba schemesing asina maram oiraga ngambani haukiba numit kharani asida India lengangna punna ani lakh crore akhanaba package lauthoktuna leibak asida leiba naharon mari dasmi ama crore henbada scheme improve tawduna employment generate tawnaba thabak paikhatkibasu leikhre British Bharat Roskart Yojana gi makhada India lengakna lakliba tungi matam asida thabak phangdiba naharol 3.5 crore henbada thabak pinaba pandam thamli India lengakna yamlaba capital expenditure thadaduna infrastructure semgatpa sagatpagi thabak asina amukka hena employment generate tawba ngamle hainasu Union Minister Mansukh Mandaviana mifam aduda paudamki haina paumgi agency amana report tawrakli Nongju mifam Ram Temple gi wathoki matangda Kiran Rijiju amadi Malik Arjun Khage gi marakta chauna muknakre ngasi sathakiba Rajya Sabha gi Nongju mifamda Ayodhya gi Ram Temple gi masing yamlaba miyamna kalakkiba lupa crore kaya gi senfam mafam khangdana mangkiba gi wathoki matangda Parliamentary Affairs Minister Kiran Rijiju amadi Leader of the Opposition Malik Arjun Khage gi marakta yamna chauna muknaduna awai akhum tawnakre ngasi chathakiba Rajya Sabha gi Nongju mifamda 0 hour gi khudong chaba lauduna Malik Arjun Khage na Ram Temple da miyamna kalakkiba yamlaba senfam kaya huran khibagi wathok asida ED CVI income tax amadi atopa tongan ba investigative agency singkari tawduna leiribage Ram Temple thokliba donation gi senfam huran khibagi wathok asi chenaba mioi lebak miyamda lale haizagadavani haina phongdoki Parliamentary Affairs Minister Kiran Rijiju na Parliament da chap manaba isugi matangda hanjin na opposition members singi maikaidagi irang sagatuna Parliament ki proceeding da akaiba pibagi damak opposition party na lale haizagadavani haiki Parliament lengaki maikaidagi puthokpa leibak asida mayoknariba tongan ba isuga mari leinaba maru oiba bill kaya opposition members singna saruk yadriba asigi matangdasu opposition party gi leibak miyamda marik chumba wafam thamgadabani haina Parliament ta akanba wafam phongdoki Kiran Rijiju na paumi singi unabada Parliament ta Supreme Court Amendment Bill 2016 ta Micro, Small and Mediagi Enterprises Development Bill 2016 pass tawkhibagi matamda opposition party gi maikaidagi khanba yaukhide hainaso opposition parties bu maran sikhi Education gi khudol pibadagi hena chawba khudol amata laite mandal dilawar malem gi oina education gi khudol pibadagi hena chawba atopa khudol ama laite leibak asigi leiba angang singi tungi punsi mai pakpa punsi ama oina bagi damak makhoi bu chap manaba quality education fanghanba mathoktai lengaki maike dagi leibak asida leiriba inkhalagiba angang singbu education mangal fangnabagi damak leptana mathau taba thabak thoram sing paikhali haina Rajnathat leiraki cabinet minister for Education Paradi Ras amadi Secretary Education Mandal Dilawarna Fongdokre Mafam Asida All India Association of Industry amadi MBIRDC War Test Center Mumbai na kusam naduna school education gi hena mapangal kankharhana bagi pandamda Rajnathada pangthopa thorum gi saruk yaduna cabinet minister Mandal Dilawar na phongdokhibani thorum aduda wangang laduna Mandal Dilawar na phongdokhiba Rajnathat lengakta dance club initiative ki makhada lengaki makhada leiriba mahisang singbu mapangal kankharhana individual corporate amadi institution singbu partner oina thabak tawnaba invite tawduna lakli kanagumba mioi amana chanana bachinjaki khudol tambana chada thakta mioi adugi nomagi aram khorangba kokpa ngami kanagumba mioi amana setnana ba firolgi mateng panglabadi hairiba firon sing adu tha kharagi oina sijinaraba yagani adubu
ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯏꯗꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯣꯜ ꯇꯝꯂꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯕꯨ ꯑꯦꯝꯄꯥꯋꯔ ꯇꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯒ꯭ꯌꯥꯟ ꯁꯪꯂꯞ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯗꯤ ꯏꯟꯗꯤꯚꯤꯖꯨꯋꯦꯜ, ꯀꯣꯑꯣꯄꯔꯦꯠ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯩꯁꯪꯁꯤꯡꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ, ꯂꯥꯏꯅꯤꯡ, ꯔꯤꯁꯔꯆ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜ ꯐꯦꯁꯤꯂꯤꯇꯤꯒꯤ ꯂꯩꯔꯤꯕ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ꯫ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯔꯥꯖꯅꯥꯊ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯀꯨꯜ ꯑꯦꯗꯨꯀꯦꯁꯟꯗ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯔꯥꯖꯦꯁ ꯀꯨꯃꯥꯔ ꯌꯥꯗꯚꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯥꯖꯅꯥꯊ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯕ ꯁ꯭ꯀꯨꯜ ꯑꯦꯗꯨꯀꯦꯁꯟ ꯅꯦꯠꯋꯥꯔꯛ ꯁꯤꯁꯇꯦꯝ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤ꯫ ꯔꯥꯖꯅꯥꯊ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯔꯕꯥꯟ ꯑꯃꯗꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯏꯗꯨꯀꯦꯁꯟꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯊꯛꯇ ꯂꯥꯏꯅꯤꯡ ꯑꯥꯎꯠꯀꯝ, ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡꯗ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯅꯕꯁꯨ ꯂꯦꯞꯇꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯒ꯭ꯌꯥꯟ ꯁꯪꯀꯔ ꯏꯅꯤꯁꯤꯌꯦꯇꯤꯚꯀꯤ ꯃꯈꯥꯗ ꯏꯟꯗꯤꯚꯤꯖꯨꯋꯦꯜ, ꯀꯣꯑꯣꯄꯔꯦꯠ ꯑꯃꯁꯨꯡ CMRꯁꯤꯡꯅ ꯂꯩꯉꯥꯛꯀ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤ ꯃꯦꯟꯈꯠꯂꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯍꯦꯟꯒꯠꯍꯟꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤ ꯑꯐꯕ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯑꯣꯏꯅꯕ ꯂꯩꯉꯥꯛꯅ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯒꯣ ꯈꯥ ꯊꯪꯕ ꯔꯤꯖꯜꯇ ꯊꯣꯛꯂꯤꯕ ꯏꯕꯣꯂꯥ ꯑꯥꯎꯠꯕ꯭ꯔꯦꯛꯇ ꯃꯤꯑꯣꯏ 1,100 ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯣꯡꯒꯣꯒꯤ ꯈꯥ ꯊꯪꯕ ꯔꯤꯖꯜꯇ ꯁꯟꯗꯣꯔꯛꯂꯤꯕ ꯏꯕꯣꯂꯥ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯅ ꯃꯤꯑꯣꯏ 1,100 ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯣꯒꯣ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯔꯤꯄꯣꯔꯠ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯝꯕꯥꯁ ꯑꯔꯒꯥꯆꯤꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯗꯨꯅ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯕꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯏꯁꯥꯗꯥꯔꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯝꯕꯥꯁ ꯑꯥꯔꯆꯤ ꯏꯁꯂꯥꯃꯥꯕꯥꯗꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯊꯛꯇ US ꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯂꯦꯞꯇꯅ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯅꯅꯕ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯝꯕꯥꯁ ꯄꯥꯀꯤꯁꯇꯥꯟꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯐꯣꯔꯦꯟ ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯞꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯄꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯕꯨ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯏꯁꯥꯗꯥꯔꯗ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯝꯕꯥꯁ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯑꯣꯀꯨꯄꯥꯏꯗ ꯏꯁ ꯖꯦꯔꯨꯁꯂꯦꯝꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯔꯤꯖꯅꯤꯡ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯑꯁꯤꯅ ꯅꯠꯇꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯝꯕꯥꯁ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯛꯅꯕ ꯏꯁꯥꯗꯥꯔꯗ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯜꯐ ꯂꯩꯕꯥꯛꯇ ꯊꯦꯡꯅꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅ ꯏꯔꯥꯜꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯝꯕꯥꯁ ꯑꯔꯥꯆꯤꯟꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯉꯥꯛꯅ ꯏꯟꯚꯥꯏꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯅ꯭ꯌꯨꯁꯅ ꯁꯟꯗꯣꯛꯆꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ US ꯏꯔꯥꯟꯒ ꯂꯥꯟ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯝꯕꯥꯁ ꯑꯔꯒꯥꯆꯤꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯗꯨꯅ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯕꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯏꯁꯥꯗꯥꯔꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯝꯕꯥꯁ ꯑꯥꯔꯆꯤ ꯏꯁꯂꯥꯃꯥꯕꯥꯗꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯊꯛꯇ US ꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯂꯦꯞꯇꯅ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯅꯅꯕ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯝꯕꯥꯁ ꯄꯥꯀꯤꯁꯇꯥꯟꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯐꯣꯔꯦꯟ ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ
ꯑꯦꯞꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯄꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯕꯨ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯏꯁꯥꯗꯥꯔꯗ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯝꯕꯥꯁ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯑꯣꯀꯨꯄꯥꯏꯗ ꯏꯁ ꯖꯦꯔꯨꯁꯂꯦꯝꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯔꯤꯖꯅꯤꯡ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯑꯁꯤꯅ ꯅꯠꯇꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯝꯕꯥꯁ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯛꯅꯕ ꯏꯁꯥꯗꯥꯔꯗ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯜꯐ ꯂꯩꯕꯥꯛꯇ ꯊꯦꯡꯅꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅ ꯏꯔꯥꯜꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯝꯕꯥꯁ ꯑꯔꯥꯆꯤꯟꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯉꯥꯛꯅ ꯏꯟꯚꯥꯏꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯅ꯭ꯌꯨꯁꯅ ꯁꯟꯗꯣꯛꯆꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫